ꯃꯔꯨꯞꯁꯤꯡ ꯑꯁꯤ ꯌꯦꯡꯃꯤꯟꯅꯁꯤ ꯇꯤꯜꯍꯧ ꯑꯁꯪꯕ ꯆꯥꯕꯒꯤ ꯀꯥꯟꯅꯕꯁꯤꯡ꯫ ꯀꯅꯥꯒꯨꯝꯕ ꯇꯤꯜꯍꯧ ꯑꯁꯪꯕ ꯆꯥꯔꯝꯗꯕ ꯌꯥꯏ, ꯑꯗꯨꯗꯤ ꯃꯥꯒꯤ ꯀꯥꯟꯅꯕꯁꯤꯡꯁꯦ ꯇꯥꯕꯒꯤ ꯃꯇꯨꯡꯗ ꯁꯣꯏꯗꯅ ꯆꯥꯕꯤꯒꯅꯤ ꯍꯥꯏꯅ ꯊꯥꯖꯩ꯫ ꯇꯤꯜꯍꯧ ꯑꯁꯪꯕꯗ ꯐꯥꯏꯕꯔ ꯌꯥꯝꯅ ꯌꯥꯎꯔꯤ, ꯑꯗꯨꯒꯤ ꯑꯩꯈꯣꯏꯅ ꯆꯥꯈꯤꯕ ꯑꯆꯥ ꯑꯊꯛ ꯄꯨꯝꯅꯃꯛ ꯄꯨꯛ ꯃꯅꯨꯡꯗ ꯌꯥꯝꯅ ꯌꯥꯡꯅ ꯇꯨꯝꯍꯜꯂꯤ꯫ ꯑꯃꯨꯛꯇꯪꯗ ꯈꯣꯡ ꯍꯥꯝꯕ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯗꯕ ꯃꯤꯑꯣꯏꯁꯨ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯇꯤꯜꯍꯧ ꯑꯁꯪꯕ ꯃꯄꯨꯝ ꯑꯃ ꯗꯤꯅꯔꯒ ꯂꯣꯏꯅꯅ ꯆꯥꯕꯤꯔꯗꯤ ꯈꯣꯡ ꯍꯥꯝꯕ ꯑꯃꯨꯛꯇꯪꯗ ꯀ꯭ꯂꯤꯌꯥꯔ ꯑꯣꯏ꯫ ꯈꯣꯂꯥꯡ ꯊꯥꯗ ꯃꯤꯑꯣꯏ ꯀꯌꯥ ꯅꯨꯡꯁꯤꯠ ꯑꯁꯥꯕ ꯊꯕꯥꯛꯇ ꯐꯪꯕꯗꯒꯤ ꯅꯥꯍꯤ ꯇꯥꯕꯒꯤ ꯀꯣꯝꯄ꯭ꯂꯦꯟ ꯑꯣꯏ꯫ ꯃꯈꯣꯏꯁꯨ ꯅꯨꯡꯇꯤꯒꯤ ꯇꯤꯜꯍꯧ ꯑꯍꯤꯡꯕ ꯆꯥꯕꯤꯔꯗꯤ ꯌꯥꯝꯅ ꯌꯥꯡꯅ ꯅꯥꯍꯤ ꯇꯥꯕ ꯐꯈꯤ꯫ ꯖꯥꯗꯒꯤ ꯏ ꯇꯥꯔꯛꯄ ꯃꯤꯑꯣꯏꯁꯨ ꯇꯤꯜꯍꯧ ꯑꯁꯪꯕ ꯁꯥꯍꯜꯂꯒ ꯃꯤꯅꯤꯠ 3-4 ꯖꯥꯗ ꯎꯝꯃꯒ ꯊꯝꯕꯗ ꯏ ꯇꯥꯕ ꯐꯈꯤ꯫ ꯇꯤꯜꯍꯧ ꯑꯁꯪꯕꯗ ꯑꯦꯟꯇꯤꯕꯥꯏꯑꯣꯇꯤꯛ ꯑꯃꯁꯨꯡ ꯑꯦꯟꯇꯤꯁꯦꯞꯇꯤꯛ ꯄ꯭ꯔꯣꯄꯔꯇꯤꯁ ꯂꯩꯕꯅ ꯑꯔꯨꯝ ꯍꯧꯕ, ꯏꯪꯊꯝ ꯆꯟꯕ, ꯈꯅꯥꯎ ꯅꯥꯕ, ꯃꯑꯣꯡ ꯀꯌꯥꯒꯤ ꯏꯟꯐꯦꯛꯁꯟꯗꯒꯤ ꯑꯣꯏꯕ ꯑꯅꯥꯕꯗꯒꯤꯁꯨ ꯏꯁꯥꯕꯨ ꯉꯥꯛꯊꯣꯛꯏ꯫ ꯇꯤꯜꯍꯧ ꯑꯁꯪꯕꯗ ꯚꯤꯇꯥꯃꯤꯟ ꯁꯤ ꯑꯃꯁꯨꯡ ꯁꯜꯐꯔ ꯌꯥꯝꯅ ꯐꯪꯏ꯫ ꯀꯦꯟꯁꯔ ꯄꯦꯁꯦꯟꯠꯅ ꯇꯤꯜꯍꯧ ꯑꯁꯪꯕ ꯅꯨꯡꯇꯤꯒꯤ ꯆꯥꯕꯤꯔꯗꯤ ꯇ꯭ꯔꯤꯠꯃꯦꯟꯠꯗ ꯌꯥꯝꯅ ꯍꯦꯜꯞ ꯑꯣꯏ꯫ ꯌꯨꯔꯤꯟꯒꯤ ꯃꯔꯤ ꯂꯩꯅꯕ ꯑꯅꯥꯕꯗꯁꯨ ꯇꯤꯜꯍꯧ ꯑꯁꯪꯕꯁꯦ ꯌꯥꯝꯅ ꯑꯐꯕ ꯊꯧꯗꯥꯡ ꯇꯧꯔꯤ꯫ ꯇꯤꯜꯍꯧ ꯀꯛꯄꯗ ꯃꯤꯠ ꯊꯨꯞꯄꯒꯤ ꯀꯥꯔꯟ ꯃꯉꯣꯟꯗ ꯂꯩꯕ ꯁꯜꯐꯔ ꯅꯥꯇꯣꯟꯗꯒꯤ ꯕꯣꯗꯤꯗ ꯆꯪꯈꯤ꯫ ꯁꯜꯐꯔꯗ ꯊꯥꯎ ꯑꯃ ꯐꯪꯏ, ꯑꯗꯨꯅ ꯏꯁꯥꯕꯨ ꯑꯦꯅꯤꯃꯤꯌꯥꯗꯒꯤ ꯄ꯭ꯔꯣꯇꯦꯛ ꯇꯧꯔꯤ꯫ ꯊꯥꯎꯗ ꯉꯧꯅ ꯇꯤꯜꯍꯧꯁꯦ ꯆꯥꯔꯗꯤ ꯁꯜꯐꯔ ꯃꯥꯡꯈꯤ, ꯑꯗꯨꯒꯤ ꯇꯤꯜꯍꯧꯁꯦ ꯍꯤꯡꯅ ꯆꯥꯕ ꯃꯊꯧ ꯇꯥꯏ꯫ ꯀꯣꯂꯦꯁꯇ꯭ꯔꯣꯜ ꯃꯇꯝ ꯈꯤꯕꯤꯛꯇ ꯍꯦꯟꯅ ꯂꯩꯕ ꯃꯤꯑꯣꯏꯁꯨ ꯇꯤꯜꯍꯧ ꯑꯁꯪꯕꯁꯦ ꯌꯥꯝꯅ ꯆꯥꯕ ꯃꯊꯧ ꯇꯥꯏ꯫ ꯃꯉꯣꯟꯗ ꯑꯦꯃꯤꯅꯣ ꯑꯦꯁꯤꯗ ꯑꯃꯁꯨꯡ ꯃꯤꯊꯥꯏꯜ ꯁꯜꯐꯥꯏꯗ ꯐꯪꯏ, ꯑꯁꯤꯅ ꯔꯦꯗ ꯀꯣꯂꯦꯁꯇ꯭ꯔꯣꯜꯕꯨ ꯃꯥꯡꯍꯜꯂꯤ ꯑꯃꯁꯨꯡ ꯒꯨꯗ ꯀꯣꯂꯦꯁꯇ꯭ꯔꯣꯜꯕꯨ ꯍꯦꯜꯍꯜꯂꯤ꯫ ꯍꯥꯏ ꯕꯤꯄꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯗꯁꯨ ꯇꯤꯜꯍꯧ ꯑꯁꯪꯕ ꯑꯁꯤ ꯌꯥꯝꯅ ꯑꯐꯕ ꯊꯧꯗꯥꯡ ꯇꯧꯔꯤ꯫ ꯑꯁꯤꯅ ꯏ ꯄꯨꯟꯕꯒꯤ ꯙꯃꯅꯤꯕꯨ ꯍꯧꯗꯣꯛꯏ, ꯑꯗꯨꯒꯤ ꯍꯥꯔꯠꯀꯤ ꯑꯅꯥꯕ ꯑꯣꯏꯕꯒꯤ ꯆꯥꯟꯁ ꯌꯥꯝꯅ ꯋꯥꯡꯍꯜꯂꯤ꯫ ꯗꯥꯏꯕꯦꯇꯤꯛ ꯑꯣꯏꯕ ꯃꯤꯑꯣꯏꯅ ꯇꯤꯜꯍꯧ ꯑꯁꯪꯕ ꯆꯥꯔꯗꯤ ꯕꯣꯗꯤꯗ ꯏꯟꯁꯨꯂꯤꯟ ꯄꯣꯛꯊꯣꯛꯏ ꯑꯃꯁꯨꯡ ꯃꯉꯣꯟꯗ ꯀꯨꯔꯁꯦꯇꯤꯟ ꯌꯥꯎꯕꯅ ꯕ꯭ꯂꯗ ꯁꯨꯒꯔ ꯂꯦꯚꯦꯜ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯗ ꯌꯥꯝꯅ ꯍꯦꯜꯞ ꯇꯧꯔꯤ꯫ ꯃꯤꯑꯣꯏ ꯀꯌꯥ ꯏꯟꯁꯣꯝꯅꯤꯌꯥ ꯗꯤꯁꯑꯣꯔꯗꯔ ꯍꯥꯏꯕꯗꯤ ꯇꯨꯝꯕ ꯌꯥꯗꯕ ꯑꯅꯥꯕ ꯂꯩꯕꯤꯔꯕꯁꯨ ꯅꯣꯡꯃꯒꯤ ꯑꯃꯃꯝ ꯇꯤꯜꯍꯧ ꯑꯁꯪꯕ ꯆꯥꯕꯤꯌꯨ, ꯑꯗꯨꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕ ꯃꯄꯨꯡ ꯐꯥꯍꯟꯒꯅꯤ꯫ ꯃꯩꯅ ꯄꯣꯛꯄꯗꯁꯨ ꯇꯤꯜꯍꯧ ꯑꯁꯪꯕ ꯑꯁꯤ ꯁꯨꯒꯥꯏꯔꯒ ꯃꯍꯤ ꯇꯩꯕꯗ ꯄꯣꯛꯄ ꯃꯐꯝ ꯑꯗꯨ ꯌꯥꯡꯅ ꯀꯪꯁꯤꯟꯈꯤ꯫ ꯃꯤꯠ ꯑꯅꯥꯕꯒꯤ ꯍꯤꯗꯥꯛ ꯁꯦꯝꯕꯗ ꯑꯃꯁꯨꯡ ꯃꯤꯠꯀꯤ ꯗ꯭ꯔꯤꯁꯇꯤ ꯁꯦꯡꯍꯟꯕꯒꯤꯗꯃꯛ ꯑꯥꯏ ꯗ꯭ꯔꯣꯞꯇꯁꯨ ꯍꯤꯗꯥꯛ ꯑꯣꯏꯅ ꯁꯤꯖꯤꯟꯅꯈꯤ꯫ ꯇꯤꯜꯍꯧꯁꯦ ꯁꯨꯒꯥꯏꯔꯒ ꯃꯍꯤ ꯁꯝꯗ ꯇꯩꯕꯗ ꯗꯦꯟꯗ꯭ꯔꯥꯐ ꯑꯃꯁꯨꯡ ꯁꯝ ꯀꯦꯟꯕ ꯐꯈꯤ, ꯑꯗꯨꯅ ꯅꯦꯆꯔꯦꯜ ꯀꯟꯗꯤꯁꯅꯔ ꯁꯦꯝꯕꯗꯁꯨ ꯌꯨꯖ ꯇꯧꯔꯤ꯫ ꯇꯤꯜꯍꯧ ꯑꯁꯤ ꯑꯦꯟꯇꯤꯑꯣꯛꯁꯤꯗꯦꯟꯠ ꯚꯤꯇꯥꯃꯤꯟ ꯑꯦ, ꯁꯤ, ꯏꯅ ꯑꯣꯏꯕꯅꯤ꯫ ꯚꯤꯇꯥꯃꯤꯟ ꯑꯦꯅ ꯌꯨꯚꯤ ꯔꯦꯖ ꯗꯦꯃꯦꯖ ꯑꯣꯏꯕꯗ ꯉꯥꯛꯊꯣꯛꯏ꯫ ꯇꯤꯜꯍꯧꯗ ꯀ꯭ꯋꯔꯁꯦꯇꯤꯟ ꯌꯥꯝꯅ ꯌꯥꯎꯕꯗꯒꯤ ꯑꯦꯟꯇꯤꯑꯣꯛꯁꯤꯗꯦꯟꯠ ꯑꯣꯏꯅ ꯔꯤꯡꯀꯜꯁꯗꯒꯤ ꯉꯥꯛꯊꯣꯛꯏ꯫ ꯏꯁꯥꯗ ꯇꯤꯜꯍꯧꯒꯤ ꯃꯍꯤꯅ ꯃꯦꯁꯦꯖ ꯇꯧꯕꯗ ꯏꯁꯥꯕꯨ ꯅꯥꯜꯍꯜꯂꯤ꯫ ꯇꯤꯜꯍꯧꯒꯤ ꯄꯦꯁ ꯁꯦꯝꯃꯒ ꯑꯣꯂꯤꯚ ꯑꯣꯏꯜꯒ ꯌꯥꯟꯅꯔꯒ ꯅꯨꯡꯇꯤꯒꯤ ꯃꯥꯏꯗ ꯇꯩꯔꯒ ꯃꯤꯅꯤꯠ 10-20 ꯊꯝꯕꯗ ꯎꯟ ꯈꯨꯏꯖꯟꯕ ꯐꯈꯤ꯫ ꯑꯁꯊꯃꯥ ꯑꯃꯁꯨꯡ ꯁꯔꯨꯒꯤ ꯑꯅꯥꯕꯗꯁꯨ ꯇꯤꯜꯍꯧ ꯑꯁꯪꯕ ꯅꯨꯡꯇꯤꯒꯤ ꯆꯥꯔꯗꯤ ꯀꯥꯟꯅꯕ ꯐꯜ ꯐꯪꯏ꯫ ꯚꯤꯇꯥꯃꯤꯟ ꯁꯤ ꯌꯥꯎꯕꯅ ꯏꯝꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝꯕꯨꯁꯨ ꯕꯨꯁꯠ ꯇꯧꯔꯤ꯫ ꯑꯗꯨꯗꯤ ꯃꯔꯨꯞꯁꯤꯡ, ꯐꯪꯅꯔꯁꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ꯫ ꯈꯨꯔꯨꯝꯖꯔꯤ꯫